ngasi koina laksari basi khangabokta leiba ekhoi handaki kosem gi examination ase the 19 position science system gi dugum laba ekhoi khangabok lamdam asigi sumai puru khraba mahiroi ama khangni mahaki mami LAISHRAM AMARJIT loina na mahaki sangai dani laksari basi ahan mamakta AMARJIT yamna nungai ba phongdok chari diamond radio gi mic digi sigumba ekhoi mai pakpa ama khapuruk pase aduga ima baba gi mingam thaibiu Iki babagi mingna LAISHRAM Ajit Kumar duga mamagi mingna LAISHRAM Kebisan. Okay. School hana ki tamakoi school sing se haitare ni ko kari school dei tamai kano bok se hoji poki 12 pogi sai bok la pasta Aisi ham nursery dagi class 6 paubna New Public High Secondary School Khangabok duga matung ta 10 paubna Navodaya Vidyalaya Umathen duga 11 12 na Royal Academy Wangjing Wangjing yam no ajare duga hariba school athe class 10 phawgi manung daliba school sing tamakhiba sing sida akhoi gi row number se 1212 lakh pra kamai lai 10 mo manung chalai ra 5 mo manung chalai 1 da sum lai ra kamai dobno 5 4 manung dadi 5 4 manung dadi chale okay adu 10 dadi kamai to ki result se 10 gi dadi 10 da koi CBSE board ne thakri adu da adu manipur gi dinatre adu PC ka mai ka amuk lei moi grade ta chat pa khot pa kari da koi CJ 92.4 akhoi sun kano gi no di CBSE di wange hai tare so kari stream ro muk chat pa pam se hujik se aisi medical to gen khalle aduga family gi hai tare background si kamai to yedum mahi tambagi de dum awara pa si leitabra kari problem khangdana lebra ima baba na dum dai telobra eni nisana su khangbra Dui kenta tona to leite so aduga aziki stream hai tare masigi no medical da chaning en so ta pire aduga kuigi honaba handaki 12 ki honaba se kari hani pung kya paraga no honari se kamai no torsi pung se ai pung di thoina I kadai khai dok te no moda si bau di pa wa da na khai do handaki phangi se total mark kya no ase 456 aisa de kari pawi adi 19 da lakh pase skitang kan hona salamadi di thangnari du ma gam kan hena bana tamni na kitang honar ma di khara mang sa khalam bai khan baga taxi son ba yaw bro dain khale physics na khara aina khallu kitang khena gare ta na gare physics ne kargum kara wana phanga magadi khara hena chakhalam bo yae ko adu yam no ngajare adu school gi oina hai tare ko gi Royal Academy gi kari credit lei subject sing subject wise mo koina tapi tambi ba khot pa kari gum lei bi bra aduga isano hona jabra imung manung de hona bra tuition coaching kari lei bas dum tuition ju dum chale adu koi Royal gi oja sing no join gi paikha to ngai manung da su adum oi gi la ga dum mai khang do khot wa dum moina hang bi ba khot pa no yam moi data dum lo bi re adu masi puno maksai tare hoji mai pak gi sibogi changdala ko je credit si kana da pibiningi credit si gi mama baba daga imu manungi missing gi oja gi nursery daga jipau da takpire baja sing daga maru mapang sing tamngai hobby si ke no sagi hobby si kari hoige hobby si pau se ga dum pai daga sei kuma taba game gum mobile phang badam sanabi ko pisum yaw bro game di sana de jo Facebook kum de dum pai social media di khara pai duga khoi gi karai tare school boarding kano da di masi facility lebre yum da gi chalaga de scholar to birir kamai to de scholar to re so the yum da friend circle like khoi gi college khaki na taba lekai lamdam sigi lebiri ba dum tinaba dum chat pa khot pa dum pun ba mayam manaba sing sum lang ba khot pa sum yaw bi bra marakta yam kanadi yaude yes the season ngajare adu hojik so adu line am da chani na harak pani na hena mai pakani khale maram di sibok da mayam marak thai tarami lising camera thari du marakta 18 subada lakpa hai si jodum arai bidi natte ko isana su madugi kenoma fawbira mani aduga hena mai pakpa aduga koigi ningliba koigi khongpham hai tare mai pak poibiro ma babagi sagi gi aduga lamdam si lekai sigi su hai tare koigi hojik lebiriba khangabokki sigi su mai mani porei se handak aduna makha thaba sing hai tare koi class 10 ga tamiba 11 ga tamiba sing kari haibiningi poktam tang haibiu haragadi larik pabagi mo natra kari inspiration oibe abo wahim tang thambiu haragadi kari haibi
ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯈꯔ ꯌꯥꯎꯕ ꯌꯥꯎꯗꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯥꯏꯔꯤꯛ ꯄꯥꯍꯟꯅꯤꯡꯕ ꯊꯋꯥꯏ ꯌꯥꯎꯍꯟꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯤꯃꯗꯤ ꯄꯥꯗ ꯌꯥꯗꯦ ꯁꯤ ꯈꯪꯗ ꯌꯥꯗꯦꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯈꯔ ꯌꯥꯝ ꯀꯟꯅ ꯃꯇꯝ ꯅꯣꯡꯃꯗ ꯄꯨꯡ ꯌꯥꯝ ꯄꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯄꯥꯕ ꯈꯔꯗꯣ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯥꯍꯟꯅꯤꯡꯉꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯑꯣꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯂꯥꯛꯄꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯈꯥ ꯊꯥꯕꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯈꯤꯇꯪ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕ ꯍꯣꯠꯅꯖꯕꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯂꯝꯗꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯤ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯇꯥꯖꯔꯀꯥꯟꯗ ꯃꯈꯣꯏꯗꯁꯨ ꯈꯔ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯀꯔꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯃꯔꯖꯤꯠ ꯍꯟꯅ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯩꯈꯣꯏ ꯎꯅꯖꯔꯤꯕꯁꯤ ꯑꯃꯔꯖꯤꯠꯀꯤ ꯑꯄꯣꯛꯄꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯀꯌꯥꯅꯣ ꯑꯍꯨꯝꯅꯤ ꯑꯗꯨ ꯃꯥꯅ ꯀꯌꯥ ꯁꯨꯕꯅꯣ ꯑꯍꯥꯟꯕꯅꯤ ꯃꯥꯅ ꯃꯈꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯌꯥ ꯇꯝꯕ ꯂꯩꯕꯤ ꯍꯧꯖꯤꯛ ꯖꯦꯟꯕꯤ ꯎꯃꯥꯊꯦꯟ ꯅꯕ ꯕꯤꯗ꯭ꯌꯥꯂꯌꯗ ꯑꯃ ꯀ꯭ꯂꯥꯁ 10 ꯍꯟꯗꯛꯃꯛ ꯈꯥꯏꯗꯣꯛꯈꯤꯕꯗꯨꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯁꯤꯅ ꯏꯔꯣꯏ ꯂꯣꯏꯕꯅꯤ ꯃꯥꯁꯨ ꯍꯟꯗꯛꯃꯛꯀꯤ ꯖꯦꯟꯕꯤꯒꯤ ꯀ꯭ꯂꯥꯁ 6ꯀꯤ ꯑꯦꯟꯇ꯭ꯔꯥꯟꯁꯇꯨꯗ ꯃꯥꯏ ꯄꯥꯛꯂꯛꯇꯅ ꯍꯧꯖꯤꯛ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ ꯀꯃꯥꯏꯅꯅꯣ ꯖꯦꯟꯕꯤꯗ ꯃꯥꯁꯨ ꯖꯦꯟꯕꯤꯗꯁꯨ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯗꯣ ꯃꯁꯤ ꯖꯦꯟꯕꯤꯗꯒꯨꯝꯕ ꯁꯨꯝ ꯆꯪꯉꯛꯄꯒꯤ ꯍꯣꯠꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯕꯖꯥꯠꯅꯣ ꯁꯨꯝ ꯌꯥꯝ ꯀꯟꯅ ꯄꯦꯔꯦꯟꯁꯁꯤꯡꯅ ꯌꯥꯝ ꯀꯟꯅ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯡ ꯈꯪꯕꯗꯒꯤꯔ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯀꯩꯅꯣꯅꯦ ꯑꯁꯤ ꯃꯤꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯋꯥꯍꯪꯅꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯇ꯭ꯔꯥꯏꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ ꯑꯗꯨꯝ ꯁꯤꯂꯦꯛꯁꯟ ꯐꯪꯉꯝꯗꯦ ꯅꯪꯒꯤꯅ ꯑꯍꯥꯟꯕ ꯐꯥꯔꯁ ꯑꯦꯇꯦꯝꯗ ꯑꯉꯥꯡ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯐꯪꯉꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯑꯗꯣ ꯑꯩ ꯐꯥꯒꯤ ꯑꯣꯏꯅ ꯑꯩ ꯃꯟꯇ꯭ꯔ ꯄꯥꯏꯕꯅꯦꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯃꯟꯇ꯭ꯔꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯐꯥꯎꯟꯗꯦꯁꯟꯁꯦ ꯑꯩ ꯖꯦꯟꯕꯤꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯌꯥꯎꯍꯟꯗꯧꯔꯤ ꯍꯥꯏꯔꯒ ꯀ꯭ꯂꯥꯁ 5 ꯍꯦꯛ ꯂꯣꯏꯔꯒ ꯌꯥꯝꯅ ꯑꯇꯦꯟꯕ ꯁꯣꯔꯠ ꯄꯤꯔꯠꯇ ꯍꯣꯠꯅꯔꯗꯤ ꯃꯥꯏ ꯄꯥꯛꯑꯣꯏꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯝ ꯑꯃ ꯇꯧꯔꯒꯗꯤ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯔꯥꯃꯀ꯭ꯔꯤꯁꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯇꯧꯅꯤꯡꯂꯒꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯀ꯭ꯂꯥꯁ 2 ꯀꯥꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯈꯔ ꯄꯤꯕꯁꯤ ꯑꯗꯨꯝ ꯈꯔ ꯐ꯭ꯔꯣꯝ ꯗ ꯕꯤꯒꯤꯅꯤꯡ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯅꯕꯣꯗꯤꯌꯥ ꯇꯝꯍꯟꯒꯦ ꯍꯥꯏꯔꯗꯤ ꯁꯩꯅꯤꯛ ꯇꯝꯍꯟꯒꯦ ꯍꯥꯏꯔꯗꯤ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯕ ꯃꯥꯒꯤ ꯂꯝꯕꯤꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯇꯧꯔꯤꯁꯤꯗꯤ ꯅꯕꯣꯗꯤꯌꯥ ꯇꯝꯒꯦ ꯍꯥꯏꯔꯗꯤ ꯀ꯭ꯂꯥꯁ 5ꯇꯒꯤ ꯊꯥ ꯑꯍꯨꯝꯒꯤ ꯀꯣꯆꯤꯡ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯗ꯭ꯔꯣ ꯇꯧꯔꯒ ꯍꯦꯛꯇ ꯆꯪꯕꯒꯤ ꯃꯑꯣꯡꯅꯦ ꯗꯥꯎꯗ ꯆꯪꯕꯒꯤ ꯃꯑꯣꯡꯗꯅꯦꯕ ꯑꯗꯣ ꯈꯔ ꯃꯑꯣꯡ ꯃꯈꯣꯡꯗꯒꯤ ꯇꯧꯔꯒꯗꯤ ꯆꯪꯕ ꯌꯥꯏꯕꯗꯨꯅ ꯑꯗꯨꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯪꯅ ꯊꯪꯅꯅ ꯂꯣꯏ ꯃꯆꯥꯁꯤꯡꯁꯤ ꯅꯕꯣꯗꯤꯌꯥꯗꯁꯨ ꯂꯣꯏꯅ ꯇꯝꯃꯦ ꯑꯗꯣ ꯁꯤ ꯐꯦꯃꯤꯂꯤꯒꯤꯗꯤ ꯑꯉꯥꯡ ꯁꯦꯝꯕ ꯈꯣꯠꯄꯒꯤꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯕ ꯀꯔꯤ ꯀꯔꯤ ꯃꯥꯌꯣꯛꯅꯕꯤꯕ ꯀꯔꯤ ꯂꯩꯕꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛꯀꯤ ꯊꯦꯡꯅꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯁꯤꯅ ꯃꯇꯦꯡ ꯈꯔꯗꯤ ꯑꯣꯏꯅꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕꯁꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯅꯦꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯗꯣ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯤꯁꯨ ꯍꯣꯏ ꯃꯁꯥꯅ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯈꯔ ꯍꯦꯟꯅ ꯂꯥꯏꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯂꯦꯛꯁꯟ ꯑꯗꯨ ꯑꯗꯥ ꯂꯩꯔꯒꯗꯤ ꯕꯠ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯑꯗꯨꯝ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯐꯨꯜꯐꯤꯜ ꯑꯣꯏꯍꯟꯕꯤꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯥꯅ ꯁꯤ ꯄꯥꯝꯃꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯄꯥꯝꯗꯦꯗꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯍꯥꯏꯔꯔꯣই ꯑꯗꯨ ꯀꯔꯤ ꯂꯩꯕꯤ ꯃꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝꯁꯤ ꯌꯥꯝ ꯄꯥꯝꯖꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯃꯦꯗꯤꯀꯦꯜꯁꯤ ꯇ꯭ꯔꯥꯏꯗꯤ ꯇꯧꯕꯅꯦ ꯑꯩꯁꯨ ꯉꯝꯍꯧꯗꯕꯅꯤ ꯑꯗꯨꯅ ꯏꯁꯥꯗꯗꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯠ ꯑꯄꯥꯗ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯒ ꯌꯥꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯁ꯭ꯇꯦꯟ ꯇꯧꯖꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯇꯩ ꯃꯈꯥ ꯇꯥꯔꯛꯄ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯨ ꯅꯕꯣꯗꯤꯌꯥꯗꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯍꯦꯟꯅ ꯐꯕ ꯑꯗꯨꯝ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯥꯡꯉꯕꯣꯛ ꯂꯝꯗꯝꯁꯤꯒꯤꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ 25 ꯃꯅꯨꯡꯗ ꯆꯜꯂꯛꯇꯅ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯃ ꯄꯨꯔꯛꯄꯁꯦ ꯑꯗꯣ ꯄꯥꯎꯁꯤ ꯉꯔꯥꯡ ꯍꯦꯛ ꯇꯥꯕꯤ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯍꯥꯟꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯌꯥꯝꯅ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯌꯥꯝ ꯃꯈꯣꯡ ꯁꯦꯡꯅꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯑꯉꯥꯡꯅꯤ ꯑꯗꯨꯝ ꯌꯥꯎꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅꯗꯤ ꯀꯃꯦꯟ ꯄꯤꯕꯤꯕ ꯑꯣꯖꯥꯁꯤꯡꯅꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ 11ꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯦꯡꯉꯒ ꯑꯗꯒꯤ ꯄꯔꯤꯈꯥ ꯍꯜꯂꯛꯑꯀꯥꯟꯗ ꯅꯪ ꯁꯤ ꯀꯃꯥꯏꯅ ꯈꯨꯝꯃꯝꯃꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯪꯕꯤꯕ ꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯅꯗꯤ ꯌꯥꯝꯅ ꯊꯥꯖꯕꯗꯤ ꯂꯩ ꯍꯥꯏꯅ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯕꯨ
ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯂꯩꯔꯝꯕꯗꯣ ꯉꯔꯥꯡ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ 18 ꯁꯨꯕ ꯄꯣꯖꯤꯁꯟ ꯑꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯃꯤ ꯂꯤꯁꯤꯡ ꯃꯌꯥꯝ ꯊꯥꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯒ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯌꯦꯡ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯀꯦꯜꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯕꯒꯤ ꯀꯩꯗꯧꯕꯒꯤ ꯄꯥꯎꯁꯨ ꯇꯥꯖꯒꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ. ꯊꯥꯒꯠꯆꯔꯤ. ꯑꯗ ꯑꯃꯨꯛ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯔꯖꯤꯠꯀꯤ ꯑꯩꯈꯣꯏ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ ꯎꯅꯖꯔꯤꯕꯁꯤ ꯀꯔꯤ ꯍꯧꯖꯤꯛꯁꯤ ꯌꯨꯝꯗ ꯍꯣꯠꯅꯕꯤꯔꯤ? ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯕ ꯑꯗꯨꯝ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯔꯒ ꯂꯩꯔꯦ. ꯑꯗꯨ ꯑꯉꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯈꯔ ꯐꯔꯦ ꯑꯃꯔꯖꯤꯠꯁꯦ. ꯑꯗꯣ ꯄꯤꯛꯏꯉꯩꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯑꯣꯏꯅ ꯀꯔꯤ ꯈꯟꯕꯤꯈꯤ? ꯑꯩ ꯏꯆꯥꯁꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯏ, ꯑꯗꯣ ꯃꯥꯒꯤꯗꯃꯛꯇꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯦ ꯈꯣꯠꯀꯦ, ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯅꯣꯡꯃ ꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯄꯣꯛꯄꯤꯅ ꯈꯟꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ? ꯍꯣꯏ, ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏ ꯅꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 5 ꯐꯥꯎꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯁꯦꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯈꯔ ꯂꯥꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯤ. ꯑꯗꯨꯒ ꯀ꯭ꯂꯥꯁ 6 ꯀꯥꯕꯗꯩꯗꯤ ꯀꯩꯝꯇ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯒꯤꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦ. ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯅ ꯍꯣꯠꯅꯔꯦ. ꯑꯗꯨ ꯉꯔꯥꯡꯒꯤ ꯁꯨꯃꯥꯏꯅ ꯅꯛꯅ ꯇꯧꯔꯛꯄꯒꯤ ꯄꯥꯎꯁꯤ ꯀꯅꯥꯅ ꯍꯥꯏꯇꯥꯔꯦ ꯃꯃꯥꯗ ꯃꯥꯅ ꯇꯝꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯖꯤꯟ ꯇꯝꯕ꯭ꯔꯥ ꯀꯅꯥꯅ ꯇꯝꯃꯤ? ꯑꯩꯈꯣꯏꯒꯤ ꯃꯆꯦ ꯑꯃ ꯂꯩꯌꯦ. ꯃꯆꯦ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ. ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯑꯃ ꯀꯩꯅꯣ ꯇꯧꯔ ꯃꯥ ꯌꯥꯝ ꯍꯔꯥꯎꯗꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯃꯔꯖꯤꯠꯇꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ. ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯈꯪꯉꯦ. ꯑꯗꯨ 18 ꯂꯥꯛꯄꯁꯤ ꯈꯤꯇꯪ ꯍꯣꯠꯅꯔꯝꯃꯒ ꯃꯃꯥꯡꯗ ꯈꯔ ꯆꯠꯈꯠꯂꯝꯃꯗꯤ ꯀꯥꯏꯅ ꯈꯟꯕꯤꯕꯁꯨ ꯐꯥꯎꯕ꯭ꯔꯣ? ꯍꯣꯏ, ꯈꯜꯂꯦ. ꯑꯗꯨ ꯁꯤꯗ ꯗꯦ ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯀꯥꯕꯅ ꯑꯍꯤꯡꯒ ꯄꯔꯤꯈꯥꯒꯤ ꯃꯃꯥꯡ ꯑꯦꯛꯖꯥꯝ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯑꯍꯤꯡ ꯁꯪꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯀꯔꯤ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯕ꯭ꯔꯣ? ꯍꯣꯏ, ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦ. ꯃꯥꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯃꯌꯥꯗ ꯉꯥꯛ ꯂꯩꯕꯤꯕ ꯈꯣꯠꯄ. ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯌꯥꯅꯤ ꯃꯃꯥ ꯇꯨꯝꯃꯨꯔꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯩ. ꯑꯣꯀꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯥꯝꯕꯁꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟ ꯑꯃꯅꯦꯅꯁꯨ ꯇꯥꯛꯄꯤꯔꯦꯀꯣ. ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄꯤꯔꯛꯄ ꯑꯣꯏꯁꯅꯨ, ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯡꯉꯤꯕꯁꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯁꯥꯒꯩꯒꯤ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯨꯕꯤꯔꯛꯄ ꯑꯣꯏꯁꯅꯨ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕ ꯈꯣꯠꯄ ꯃꯥꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯄꯣꯛꯄꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯑꯇꯩ ꯑꯉꯥꯡꯁꯤꯡꯁꯨ ꯅꯕꯣꯗꯤꯌꯥꯗ ꯀꯔꯤꯗ ꯂꯣꯏꯅꯃꯛ ꯂꯩꯕꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯀꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯩꯁꯥ ꯈꯔ ꯂꯩꯕ꯭ꯔꯣꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯣꯖꯥꯗꯣ ꯍꯥꯏꯔꯛꯄ ꯑꯩ ꯇꯥꯡꯈꯠꯂꯛꯏꯗꯣ